Leimakhong Power Station dagi thau yurakpadagi Kanto Sabal gi khongda thau the atat akham leitana sentharakhre Imphal West ki Leimakhong dagi Kanto Sabal fauraga cheliba makha lo khongai na khangnaba khongda thau thi atat akham leitana sentharakpadagi miyam pakhatnakhre thau singa si Leimakhong Power Station leak oibadagi heavy fuel chentharakpani haina state laingak na khangalakle Chief Minister ki Secretary N Geoffrey na thadorakpa cherol amagi matunginna Leimakhong gi heavy fuel power station asi leak oirakpa maramna Kanto Sabal Sekmai na singba maphamsing fauduna cheliba khongsingda tasankhre hairiba khongsing asi nambulamadi Imphal Turel da tagadaba maramna mahusagi khalda chauna kaiba lakadabadagi kalhaunaba mathau taba action sing khudaktagi paikhatkadabani haina Chief Secretary DGP amade mari lainaba officer sing da khangankhre press na phangba pauna hai makha khong haina khangnaba khong asida thauthi chentharakpa adu ngarang numidang wairam pung 6 lom tabadagi miyamna khangna rakhibane hairiba khong asi Leimakhong dagi hauraga Kanto Sabal fauraga khurkhul taraklaga faidingarom da senthagi gadaba khong ni haire khong sing asi kangluk pirang asina maram oiraga kuki militant sing na toti pipe na chingba thugai khibadagi isingi awaba leibadagi hauji khong asi dagi ising sizinare makha khong hairiba khong asi Leimakhong singlom dagi chentharakpane Leimakhong singmang hairiba mapham aside kuki na khundaba mapham oibana kangluk kirang asi haurakpadagi Assam Rifles na thingbadagi maitai amata sangba yadana leiriba maphamne matau karamna yamlaba thauthi sentharagliba no haiba du thigat piduna miyamgi mi paiba kokhan binaba khunja singi maikhaidagi mari leinaba singi pungning singsen khibane chairak sida lainga ki mari leinaba loisang singna ngarang numidang mathau taba thabak paikhatpa haukhre